Olu khoigi wafam rule of law gi mayoktani money social media da viral oikiba video amada wangoi AC gi MLA oirambadagi resign tawkhraба matung minister oina wasak lawkhrawa Olu khoina mahakna oirabani na kendra gi miyoi sing thabak panghapta haplagani haikhiba wafam adu rule of law gi mayoktani haina phongdokhibaga loinana karigumba matung da asigumba wafam phongdoklaglabadi ain gi oiba action lawkhatnaba lambi lakani haina Manipur Human Rights Commission na wamang yatkre ngarang lampen pata leiba MISRC gi office ta pangthokpa pawgi mifam amada commission asigi acting chairperson khaide manina viral oikiba video amada minister lukhoina phongdokkiba wafam adu public order amadi morality da sokpadana tana mahakki wafam adu incitement of offense oi amadi corruption favoritism amasung nepotism yokhatpo oina thoi haina haiki mahakna makhatana minister lukhoina phongdokkiba wafam aduna punumakta nungai handaba ama ohelli haina makhatar Indian Constitution ki Article 19(1)(a) na citizen khudingmakpu freedom of speech and the expression ki hak pirabasu Article 19(2) da reasonable restriction thamli haiki ain gi matungina minister natraga MLA amana thabak hapa ngamde rule of law leitaba matamda minister na thabak hapa ngami haina launaribasi aranmani minister haibasi thabak hapna banate Governor na minister sing wasak loribasi makoina haktheng na amadi na koina na leibak ki thabak tawbada aki tujungba yaudana amadi misang mikhai naidana tawna bani haina su mani na panki acting chairperson asina Manipur Human Rights Commission MISRC gi head ama oina amadi responsible senior citizen ama oina minister oina nauna wasak lawkhiba mioi aduna phongdokhiba wafam adu tabada pukningda nungai hande hairaduna matungda mo hana tawbu tarabadi ain gi matungina mioi adugi mathakta action lawkhanaba thabak lakani haiki mahakna makhatana government asida leiriba bureaucrat amadi non bureaucrat officer sing asi corruption favoritism amasung nepotism gi mami chauna tai hairaduna chief minister N Biren na file ama process tawbuda nongmudagi hena sanghalloidabani haina haikhiba leikhrabasu hojik file ama thadorokbada numit kyani natraga tha kyani changi haiki masida sunatana salary gi process tawba natraga bill ama process tawna bagi damakta su corruption gi mami chauna tari haina phongdokpaga loinana lengakna MISRC gi secretary amasung mathau taba phamsing haplani rule semlani haina haikibasing ngasi phawba thabak oina amatta tawde haina su manina haiki Manipur da jila parishad member amasung pradhan sing bamioi singna MG Narega gi job card holder singi sel pithok pidre haiban singbagi achowa thok kya thokli haina maral sireduna hairiba scheme asi state asidagi mapung oina fail oiba dauna tawre haina pendaba phongdoki MG Narega gi aranba thabak thoram singa mari lenaba case kaya ama MISRC na lokhali adubu pak chauna soibana case khara lokhatpa asi khaktana yade system mapung oina soiba maramna MG Narega su soire haiki lamdamasida afaba government amadi rule of law leinaba MISRC na ngasi phawbuda thabak tawduna individual amadi collective case sahum hena paikhathre amadi tungda tawgadaba kaya amasu leiri hairaduna manina lamdamasida corruption favoritism amasung nepotism leitana ba honabada lengak chukli pairiba minister sing MLA sing amasung lengak ki thabak tawriba IAS IPS MCS amadi MPS officer sing na pukchel sengna mathau tawba mathau tai haiki Paumi singna viral oikiba video amada minister na thabak panghapta hapkani haikhiba adugi matangda shu moto lawkhatpa yadabara haina hangba wahang amada wafam asigi matangda complaint tawraklaga case lawkhatningi amadi masigi matangda kanagumba amana complaint tawraklabadi case lawkhatkani haina phongdoki manina paumi singna hangba wahang makha taba paukhumda hojik Manipur da lambi semdaba oja haptaba amadi doctor haptabana singba mioi bagi hak mangbaga mari leinaba wafam kaya ma leibana su moto case ama hek lawkhatlubada atopadi lawkhatte haibagi wafam lakani haina su makhatana phongdoki aduga topa pawmana leiba kaya da Chinese vaccine gi aroiba changyeng chathari COVID-19 laisa chandokpagi damak mingset yamna thiraba China na vaccine ama puthoktuna mayamgi chambiba phangnabagi damak vaccine gi lamjen damang thanaba ahen balaiba kaya su khomjinduna makhoigi vaccine singi aroiba tangkaki changyeng chathari Peru, Argentina, Brazil, Bahrain, UAE, Egypt, Pakistan, Turkey, Morocco, Saudi Arabia, Bangladesh, Indonesia, amasung Russia yauna pithribi gi leiba kayada China gi mangjil thaba manufacturer singna puthokpa vaccine sing volunteer lising kayada kapli haina Hong Kong da base tawba South China Morning Post pausena sarkar gi warol amadi atai sourcing code tawduna haiki approval ngaidona leiba sa yamna tawba vaccine sing
ina kaira khunba leibak-singda 10 million kaya hanadagi leisinakiba maramna China gi vaccine changyengda yauriba leibak-sing asina clinical changyenggi aroiba tangkak chathanabagi ayaba piriba asi vaccine lawba phangnabagi pambai amani hainasu khanjari Sangyeng Tauribasi Tungda approve Tauraba Matungda vaccine adu phangnabagi pambai amani haina haukiba chayol kharada Mexico, Bangladesh amasung Pakistan da official oina media da phongdoki Clinical changyeng mapung phana loidriba phawbada China gi vaccine sing asi emergency gi damak si nanaba World Health Organization WHO na support tawkhre haina haukiba tangkun manga da Chinese health official amana haiki WHO na masigi ayaba si haukiba jun thada pirakhibani Emergency gi damak si nagadawriba si frontline health workers sing border official amasung mirebakta laiba virus tagi khudong thiningai oiba mi singi damak tani haina China gi National Health Commission gi medical science development gi makok Jongjong Weina phongdoki Panbe abdi WHO si United States ki President Donald Trump na communist China gi hanglai ni haina kanna yaning daba phongdoki Mamangi sahi December thada China gi Wuhan city da COVID-19 chandrokpa horakpada China na wal lo sinduna siraba matam kaya manghan khiba amasung WHO na su China gi maikai da leptuna mi da sandokte haina travel restriction gi mayok ta laikhiba gi damak Trump na yamna shauki WHO asi China na control tawre haina SARS tawruduna USA gi administration na organization asidagi withdraw tawki amasung sahi khuding gi piramba $1 million chamri henbagi senpham piba toki China gi National Medical Product Administration gi Drug Registration Bureau gi Deputy Director Yang Sheng na phongdokhiba matungina China da puthokpa COVID-19 gi vaccine mari di miraiba ki authority gi ayaba lauraga aroiba tangka ki changyeng haukhre hairi China da punna vaccine taramathoi tongan ba thakta changyeng tawri yamna sathiba COVID-19 laisat sandokpa gi damak leibak kaya na sauraba China na makhoi gi vaccine asi maman hongna yonduna apik pa leibak kaya gi support phangnaba honarakani haina thajanari Aduga topa paumana minister ohelliba singsi gari da flag pairaga chatnaba natte CM Government ta minister ohelliba sing asi gari da flag hairaga makhoi da security na salam court na banate miyamgi thabak tawnabani responsibility hena pinabani haina si minister N Biren Singhana phongdokre Chief Minister na wafam asi ngarang MIDI's Mission for Integrated Development of Horticulture gi makhada state asigi longmi lising manga ka chamapan nifuda ningtham gi mahi marong sing puthokna ba maru marang sing yen thokpagi thoromda phongdokhibani The Area Expansion Program of Vegetables of MIDI's 2020 and 2021 gi makhada Horticulture and Soil Conservation na state asigi longmi lising manga ka chamapan nifu khangatuna hectare lising ani ka chamapan humdra da mahi marong thana bagi damak tamaru marang sing adu yen thokhibani Ngarang khongam patta leiba horticulture gi farmers training hall da pangthokiba thoram aduda Chief Minister N Biren Singhana haiki hojik leiriba government asigi oina miyam gi damaktani hairagadi masida mafam matam haiba khangdana mission amaga loinana sangsilibani government asida yauriba minister singna su teamwork ni haina khanbiu minister sing oheliba si gari da flag hairaga security na salam ko na banate makhoi tumganu miyam gi seba tau chawkhat lalu haiduna hena chawba responsibility sinabani Minister ama natraga MLA ama oiba targadi masagi community gi masagi constituency gi haiba wakhal du thadok lagadabani state asigi leibak asigi haina wakhal khanba hauragadabani kanagumba MLA kharadi masagi community haibadagi hendokpa ngamdaba su yauri Minister ama oirakpa matamda state asigi leiriba mi lakh 13 gi oiba wakhal khangadabani Chief Minister na haiki hojik leiriba government asi hek lakpadagi tawriba thabak thorom kaya asi social media gi khuthang da khangalaga lagli masi kana ba kaya ama lai hana khanglam da mi kaya ama khangbangami Facebook ta mahak na leinung dagi hutlaga ising tare haina ulubadagi hojik ti mi kaya na magi khulda hutpiu haina wafam kaya ama phongdorak pa leire maramaduna miyam da khangan ba haibasi yamna mathau tai mahak na haiki mamangi government gi matamda thabak kaya si khakta ta tawramba thengnei Longmi singda maru marang pikhe hairaga longmi dadi amatta yoramdaba kaya ama leibana hojik phawba lamdam asida ahongba porakpa ngamdabani state asigi miyamna chari thakliba chinjak sing asi mapandagi pusilaktana ba kari karamba thorang sing paikhatpa yabage haibagi matangda sub committee kaya ama semduna leina hankhre hojik sub committee kharagi report chu lakpa hore state asida mapandagi seng pusilakliba tilhau mahi marong nga yen gi machinjak ni singba kaya ama pusilakliba si pusilaktana ba lamdam asida oina puthok chanabagi thorang sing paikhana ba tawri palm oil puthokna bagi damakta sub committee amana survey tawbuda khudeng thabida lam hectare ani makhai aduga jiribam da lam hectare ani makhai phangle hairiba mafam sing asida palm tree thaba hauragani
हेक थाबदगी सही मरी की मतुंगदा मपुंग फारगा थाव सुंगबा यारगनी हाइना चीफ मिनिस्टर एन बीरेन सिंगाना फोंदोकी लौमी सिंगदा निंगथंगी थानबा मरु मरांग सिंग येंथोखिबा अदुदा गार्डन पीना हेक्टर 4 की आलूना हेक्टर 100 की कोबी फुलना हेक्टर 100 की कोबी लेना हेक्टर 4 की खामेन असिनबना हेक्टर 4 की फेंस बिनना हेक्टर 4 की तिलहौना हेक्टर 2 की मोरोकना हेक्टर 2 की अमसुंग तरबूजना हेक्टर 150 की येंथोकी मरु मरांग सिंग येंथोकपगी थौरम अदुदा PHE मिनिस्टर एल दिखो फॉरेस्ट एंड एनवायरनमेंट मिनिस्टर अवांगबो न्यूमाई एजुकेशन मिनिस्टर एस राजेन एग्रीकल्चर मिनिस्टर ओ लुखोई केप एंड PD मिनिस्टर TI सत्यव्रता सोशल वेलफेयर मिनिस्टर ओ हेनरी स्टेट प्लानिंग बोर्ड की डिप्टी चेयरमैन एल रामेश्वर मणिपुर बिल्डिंग एंड अंडर कंस्ट्रक्शन वर्क वेलफेयर बोर्ड की चेयरपर्सन हैखाम दिंगो MLA नाहाकपम इंद्रजीत ZP मेंबर एल बॉबी प्रिंसिपल सेक्रेटरी हॉर्टिकल्चर एंड सॉइल कंजर्वेशन PY फई अमसुंग IPR की कमिश्नर M जयसु सरुक याखी अरोबदा पॉपुलर न्यूज रीडर की वीडियो येंबिरबो खुदिंगमकपु थागचरी।